ꯑꯩꯅꯅꯦ ꯍꯧꯖꯤꯛ ꯅꯪꯉꯣꯟꯗ ꯀꯣꯏꯕ ꯄꯨꯕꯤꯒꯦ ꯍꯥꯏꯗꯤ ꯅꯪ ꯀꯥꯏꯗ ꯀꯣꯏꯅꯤꯡꯉꯤ ꯍꯥꯏꯌꯣ ꯌꯥꯝ ꯀꯨꯏ ꯈꯟꯒꯅꯨ ꯃꯇꯝ ꯂꯩꯇꯦ ꯑꯊꯨꯕꯤꯗ ꯑꯩꯗꯤ ꯍꯧꯖꯤꯛ ꯏꯆꯝ ꯆꯝꯅ ꯅꯨꯡꯒꯤ ꯇꯨꯔꯦꯟ ꯃꯅꯥꯛꯇꯒ ꯀꯩꯅꯣꯗ ꯆꯪꯉꯤ ꯑꯩꯈꯣꯏꯒꯤ ꯔꯤꯖꯣꯔꯠ ꯑꯃ ꯂꯩꯕꯅꯤꯅꯦ ꯗꯨꯂꯤꯌꯥꯖꯥꯟ ꯁꯣꯝꯗ ꯅꯪꯗꯣ ꯏꯁꯤꯡꯗꯒ ꯀꯩꯅꯣ ꯇꯧꯕꯅꯤꯅꯦ ꯇꯤꯡ ꯇꯦꯡ ꯉꯥꯏꯕ꯭ꯔꯥ ꯇꯦꯡ ꯇꯤꯡꯅ ꯌꯥꯏ ꯑꯗꯨꯁꯨ ꯌꯥꯏ ꯑꯩꯅ ꯄꯥꯝꯃꯤꯁꯤꯅ ꯐꯖꯅ ꯑꯩꯈꯣꯏ ꯕꯟꯗꯥꯒ ꯆꯥꯕ ꯅꯨꯡꯗꯥꯡꯁꯤꯒ ꯑꯗꯒꯤ ꯈꯤꯇꯪ ꯏꯁꯤꯡ ꯀꯩꯀꯩ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯆꯠꯃꯤꯟꯅꯕ ꯑꯩꯈꯣꯏ ꯖꯍꯥ ꯒ꯭ꯔꯨꯞꯇꯣ ꯏꯁꯩꯒ ꯈꯔ ꯍꯩꯕ ꯅꯨꯡꯗꯥꯡꯗꯒ ꯏꯁꯩꯒ ꯈꯔ ꯁꯛꯅ ꯈꯣꯠꯅ ꯒꯤꯇꯥꯔꯒ ꯄꯥꯏꯔꯒ ꯑꯩꯈꯣꯏ ꯃꯁꯦꯟ ꯏꯁꯩꯒ ꯁꯛꯃꯤꯟꯅꯔꯒ ꯑꯗꯩꯗꯤ ꯐꯖꯅ ꯅꯨꯡꯉꯥꯏꯅ ꯅꯨꯡꯗꯥꯡꯁꯦ ꯑꯋꯥꯕ ꯆꯤꯟꯇꯥ ꯄꯩꯁꯥ ꯂꯨꯄꯥ ꯑꯋꯥꯕꯒꯁꯦ ꯂꯣꯏ ꯀꯥꯎꯗꯣꯔꯤꯃꯤ ꯑꯗꯨꯕꯨ ꯅꯣꯡꯉꯥꯜꯂꯒ ꯄꯦꯃꯦꯟ ꯇꯧꯔꯝꯗꯥꯏꯗꯗꯤ ꯑꯃꯨꯛ ꯄꯩꯁꯥꯒꯤ ꯑꯋꯥꯕꯁꯦ ꯂꯥꯛꯀꯅꯤ ꯑꯗꯨꯕꯨ ꯅꯨꯡꯗꯥꯡꯗꯨꯒꯗꯤ ꯀꯥꯎ ꯇꯥꯕ꯭ꯔꯣ ꯑꯗꯨꯝ ꯃꯣꯕꯥꯏꯜ ꯌꯦꯡ ꯂꯩꯔꯣ ꯀꯩꯅꯣ ꯑꯩ ꯆꯥ ꯈꯛꯇꯪ ꯊꯛꯀꯦ ꯆꯥ ꯈꯛꯇꯪ ꯊꯛꯀꯦꯕ ꯀꯔꯤ ꯀꯩꯅꯣ ꯑꯩ ꯆꯥ ꯊꯛꯀꯦꯕ ꯊꯛꯀꯦꯕ ꯆꯠꯂꯣꯕ ꯑꯩ ꯋꯥꯔꯦꯕ ꯑꯌꯨꯛꯇꯒꯤ ꯉꯁꯤ ꯅꯣꯟ ꯁ꯭ꯇꯣꯞ ꯊꯕꯛ ꯁꯨꯔꯤꯃꯤ ꯑꯁꯤꯕꯨ ꯌꯦꯡꯉꯣꯕ ꯑꯩ ꯆꯥ ꯂꯣꯜꯂꯣꯕ ꯆꯥ ꯊꯛꯅꯤꯡꯉꯦꯕ ꯆꯠꯂꯣꯕ ꯑꯌꯨꯛꯇꯒꯤ ꯊꯕꯛ ꯁꯨꯔꯤꯃꯤ ꯁꯟꯗꯥꯒꯤ ꯈꯅꯥꯎ ꯀꯪꯉꯦ ꯆꯥ ꯈꯛꯇꯪ ꯍꯥꯎꯅ ꯇꯧꯔ ꯄꯤꯊꯣꯛ ꯉꯥ ꯂꯩꯔꯒ ꯗꯨꯀꯥꯟ ꯆꯠꯁꯤ ꯍꯥꯏꯕ ꯆꯥꯅ ꯄꯤꯊꯣꯛ ꯅꯪ ꯈꯆꯥꯏ ꯋꯥꯈꯜꯗ ꯄꯨꯅꯨ ꯍꯥꯟꯅ ꯄꯤꯊꯒꯅꯤ ꯑꯩꯅ ꯍꯥꯏꯗꯤ ꯏꯟꯒꯗ ꯈꯆꯥꯒꯤ ꯋꯥꯈꯜꯗꯨꯇ ꯈꯟꯒꯅꯣꯕ ꯆꯠꯂꯣꯕ ꯆꯥꯅ ꯄꯤꯊꯣꯛꯑꯕ ꯄꯤꯊꯛꯀꯅꯤ ꯍꯥꯏꯕ ꯂꯨꯈꯝꯁꯦ ꯕꯥꯛ ꯂꯧꯔꯦ ꯆꯠꯂꯣ 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 ꯄꯨꯔꯤ ꯉꯥꯛꯇ ꯄꯨꯔꯤ ꯃꯌꯥꯝꯁꯦ ꯄꯣꯜꯂꯒ ꯍꯧꯖꯤꯛ ꯆꯥꯔꯒꯦ ꯄꯨꯔꯤ ꯃꯌꯥꯝꯁꯦ ꯑꯩꯅ ꯆꯥ ꯊꯛꯅꯤꯡꯉꯤ ꯍꯥꯏꯅ ꯊꯦꯝꯃꯤꯉꯩꯁꯤꯒ ꯁꯔꯛꯇ ꯑꯩꯈꯣꯏꯒꯤ ꯃꯈꯥꯗꯒꯤ ꯚꯥꯔꯥꯇꯤꯌꯥ ꯄ꯭ꯔꯤꯌꯥ ꯑꯣꯏꯅ ꯄꯨꯔꯤ ꯃꯌꯥꯝ ꯄꯤꯔꯛꯑꯦ ꯆꯤꯜꯗ꯭ꯔꯦꯟꯁ ꯗꯦꯒꯤ ꯃꯣꯏ ꯑꯉꯥꯡꯁꯤꯡꯒꯤ ꯍꯧꯕꯤ ꯃꯥꯔꯦ ꯇꯥꯏꯃꯤꯡ ꯆꯥꯅ ꯑꯩꯅ ꯀꯩꯅꯣꯝ ꯆꯥꯅꯤꯡꯉ ꯂꯩꯔꯤꯉꯩꯁꯤꯗ ꯂꯣꯏ ꯄꯤꯔꯛꯑꯦ ꯍꯧꯖꯤꯛ ꯄꯨꯔꯤ ꯃꯌꯥꯝꯁꯦ ꯀꯣꯜꯂꯒ ꯂꯣꯏ ꯆꯥꯁꯜꯂꯒꯦ ꯆꯥꯁꯨ ꯂꯣꯏꯔꯦ ꯆꯥꯁꯨ ꯔꯦꯗꯤ ꯑꯣꯏꯔꯦ ꯑꯗꯨꯅ ꯆꯥꯁꯨ ꯔꯦꯗꯤ ꯑꯣꯏꯔꯦ ꯄꯤꯔꯣ ꯆꯥꯛ ꯂꯥꯝꯃꯦ ꯌꯥꯔꯦ ꯀꯣꯟꯅꯤ ꯌꯥꯔꯦꯍꯦ ꯀꯌꯥꯝ ꯆꯥꯗꯣꯔꯤ ꯆꯥꯒꯦ ꯍꯥꯏꯌꯦꯅ ꯊꯣꯡ ꯌꯥꯝ ꯍꯥꯎꯔꯦ ꯆꯥ ꯊꯛ ꯂꯣꯏꯔꯦ ꯑꯩ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯤ ꯑꯩꯈꯣꯏ ꯑꯃ ꯆꯪꯉꯛꯄꯒ ꯑꯩ ꯈꯔ ꯈꯟꯅꯕ ꯍꯧꯒꯦ ꯌꯦꯡꯁꯦꯕ ꯃꯥꯒꯤ ꯔꯤꯌꯦꯛꯁꯟ ꯆꯠꯂꯣ ꯅꯪꯒ ꯋꯥꯔꯤ ꯂꯩ ꯅꯪ ꯇꯧꯁꯦ ꯀꯩꯅꯣ ꯀꯩ ꯍꯥꯏꯅꯤꯡꯉꯤꯅꯣ ꯅꯠꯇꯦ ꯉꯁꯤ ꯔꯦꯀꯣꯔꯠ ꯇꯧꯔ ꯍꯥꯏꯗꯣꯏꯅꯤ ꯅꯍꯥꯟꯗꯩ ꯑꯩꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯉꯥꯡꯕꯁꯦ ꯅꯨꯡꯁꯤ ꯊꯣꯏꯗ꯭ꯔꯦ ꯔꯦꯀꯣꯔꯠꯇ ꯍꯥꯏꯗꯣꯏꯅꯤ ꯅꯪ ꯄꯥꯝꯃꯤꯁꯦ ꯀꯩꯅꯣ ꯋꯥꯊꯤ ꯇꯧꯔꯛꯀꯅꯣ ꯑꯗꯩ ꯑꯩꯅ ꯐꯟꯖꯥꯝ ꯉꯥꯡꯕꯅꯦꯕ ꯖꯍꯥ ꯊꯕꯛꯇ ꯍꯦꯛꯇ ꯆꯨꯝꯅ ꯀꯩꯅꯣ ꯇꯧꯗꯦꯕ ꯍꯥꯏꯔꯛꯀꯦ ꯍꯥꯏꯕꯗꯣ ꯍꯦꯃꯟꯇꯣ ꯁꯔꯀꯥꯔꯅꯗꯤ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯐꯪꯐꯝ ꯊꯣꯛꯄꯗꯣ ꯄꯤꯔꯦ ꯑꯗꯣ ꯑꯩꯒꯤ ꯁꯔꯀꯥꯔꯅ ꯑꯃꯨꯛ ꯀꯩꯅꯣ ꯄꯤꯒꯦ ꯍꯥꯏꯅ ꯀꯩꯅꯣ ꯅꯪ ꯍꯥꯏꯅꯤꯡꯉꯤꯁꯦ ꯊꯥ ꯈꯨꯗꯤꯡꯒꯤ ꯑꯩꯒꯤ ꯂꯨꯄꯥ 1,100 ꯆꯪꯉꯛꯄꯗꯣ ꯍꯦꯃꯟꯇꯣ ꯁꯔꯀꯥꯔꯅꯗꯤ ꯄꯤꯔꯛꯑꯦ ꯑꯗꯣ ꯑꯩꯒꯤ ꯁꯔꯀꯥꯔꯅ ꯑꯃꯨꯛ ꯀꯩꯅꯣ ꯄꯤꯒꯦ ꯍꯥꯏꯅ ꯑꯗꯨꯒꯤ ꯀꯩꯅꯣ ꯐꯪꯐꯝ ꯊꯣꯛꯄꯗꯣ ꯎꯜꯇꯥ ꯂꯣꯟꯈꯠꯂꯛꯏꯔꯣ ꯅꯪꯗꯣ ꯑꯩꯉꯣꯟꯗ ꯐꯖꯅ ꯍꯥꯏꯌꯨꯅ ꯃꯤ ꯈꯪꯉꯔꯣꯏ ꯈꯪꯒꯗꯕ ꯃꯤꯗꯤ ꯑꯗꯨꯝ ꯈꯪꯗꯣꯏꯅꯤ ꯐꯣꯟꯗꯨꯗꯩ ꯆꯪꯉꯒ ꯑꯩꯅ ꯄꯤꯕꯤꯗ꯭ꯔꯦ ꯂꯣꯏꯁꯟꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯉꯣꯟꯗ ꯀꯟꯅ ꯁꯤꯡꯅꯔꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅꯤ ꯈꯟꯅꯔꯤ ꯄꯤꯔꯒꯦ ꯅꯪꯒꯤꯗꯣ ꯄꯤꯔꯒꯦ ꯂꯥꯎꯁꯦ ꯋꯥꯏꯒꯦ ꯐꯣꯔꯦ ꯑꯩꯁꯦ ꯉꯁꯤꯒꯤꯁꯦ ꯁꯨꯝ ꯇ꯭ꯔꯥꯏ ꯇꯧꯕꯅꯤ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏꯒꯤ ꯀꯄꯜꯒꯤ ꯚꯤꯗꯤꯑꯣ ꯅꯝꯕꯁꯦ ꯃꯌꯥꯝꯅ ꯄꯥꯝꯃꯒꯗꯤ ꯑꯩ ꯁꯨꯝ ꯃꯊꯪ ꯅꯝꯃꯛꯀꯦ ꯑꯗꯣ ꯍꯧꯖꯤꯛ ꯅꯪꯒꯤ ꯑꯣꯔꯣꯅꯣꯗꯣꯏꯗꯨꯁꯨ ꯑꯩ ꯄꯤꯊꯣꯛꯑꯒꯦ ꯀꯩꯅꯣ ꯇꯧꯗ꯭ꯔꯦꯅ ꯆꯪꯉꯛꯄꯗꯣ ꯈꯪꯍꯧꯗ꯭ꯔꯦꯕ ꯑꯗꯨꯒꯤꯅꯤ ꯑꯣꯔꯣꯅꯣꯗꯨꯁꯨ ꯄꯤꯊꯣꯛꯑꯒꯦ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝꯅ ꯁꯨꯝ ꯁꯨꯃꯥꯏꯅ ꯁꯤꯒꯨꯝꯕ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯅꯤꯡꯕ ꯇꯥꯔꯒꯗꯤ
ꯃꯌꯥꯝ ꯁꯨꯝ ꯀꯩꯅꯣ ꯇꯧꯔꯦ ꯑꯩ ꯅꯍꯥꯟꯉꯩꯗꯤ ꯀꯟꯇꯦꯟꯗꯣ ꯀꯩꯅꯣ ꯑꯣꯏꯕ ꯍꯧꯖꯤꯛ ꯀꯄꯜ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯅ ꯅꯝꯕꯁꯤꯁꯨ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕ ꯇꯥꯔꯒꯗꯤ ꯁꯨꯝ ꯍꯥꯏꯕꯤꯔꯣ ꯑꯩ ꯑꯗꯨꯝ ꯃꯊꯪ ꯑꯩꯈꯣꯏ ꯅꯝꯅꯕ ꯁꯪꯕ ꯃꯇꯝꯗ ꯇ꯭ꯔꯥꯏ ꯇꯧꯖꯒꯦ